Chief Minister Chairman Oiba Midagi e-tender amadi work order su tawdriba thabak ama kana khangan suram lei ahan batangka ki oina kai tharakpa yamlaba senfam amasu mafam khangdre haina MLA Joy Kishan phongdokre Police na phagat khraba hanagi Technopol gi DC Tombi Kanta gi quarter da police na raid chathakre Center gi lusingba singna kawrpadagi Speaker YKM Changa si Delhi gi damak Imphal thadokre Chief Minister na kawkhiba mifam mapung pharoi dauri Mama mapa oiba singa numit khuding kwazara charaga macha masu singda mayai ka bachinjak chadanaba pautak pibada kaidong mai pak loi haina Education Minister T Haisra Deshamna phongdokre MS Thingbai Jam Sanatombi Devi kabok making industry na lamdam asigi thadoknaba yadraba nati oiba thorom sing yokhatnaba hotnabada achauba thodang lohori Sumita Mihat ki mayokta sengkhiba JC amadi miyam gi mifam amangasi Yaso Club ta pangthokre Czech Republic Ambassador Milan Hovorka laktuna lamdam asigi power plant gi anoba chawkhat thorang paikhatnaba MSPDCL amadi line department gi makok thongba thomi singa unaduna wari sanakre Malengi atai mafam singda pangthoknabagum International Day Against Drug Abuse and Illicit Trafficking gi thoram paksana pangthoknakre Moirang amadi More gi akoibam fam singda rally chatkre Narcotics and Affairs of Border Imphal West na sungasi Malem Sin bathung na pangthoknabagum International Day Against Drug Abuse and Illicit Trafficking ga mari lainana Imphal gi akoibam mafam singda rally chatkre Subsidiary Training Center BSF Churchanpur na maya kaba chinjak sijinabagi mangjaba haiba sigi matangda paujel puba khongsat ama Churchanpur da chatkre Technopol District Police amadi nimphum doisuba Assam Rifles ki apunba kangbu amana miyoi amadagi lupa crore ahum longi oigedaba WY tablet phagatkhre Faro miyoi adugi mamingna TS Khaigunlen Haukip Kawi Moregi Chikim Village tagini Lilong Police ki OC K Sunderbala na lusingba kangbu amana Lilong Turen ahan bigi akoibada frising amasung checking tathabada miyoi mari dagi drug nongmai amadi kapa yariba nongmai marusing phagatkhre All Manipur Women Social Reformation and Development Samaj Nupi Samaj lingkhat kibagi nimphum doisuba mapokumon thoram pangthokre Assam government na NRC dagi ming lokthokadaba miyoi lak amarongi additional list ama thokre Assam NRC gi final draft July 13 fawbada thoklaba yana leire Manipur amadi Nagaland gi district kharda saba driving license sing sasinaba oiramba yabagi chingnaba leibana Assam gi hailakandi da driving license listing nimfurom check tawkhre